Nupi kunai na su landam asigi social issues sing khaktanatana arts and culture, sports, public administration, medicine amade entrepreneurship yauna atai hiram kayada achauba thodang lauri haina Chief Minister Chongtham Biren hairi. Marfum direct suba nupilal ningsing numit lising ani kunithoi na lakpada lusing basing amade organization kayana Manipur gi miyam da yai papawzel pirakle. Matam amada maning tamna laijarma furup ngasidi mitop kaya sangsilakpana ituk tuk tharaba mapangal laitraba furup ama oire haina aina thingkraba lalolop UNLF ki hanagi chairman RK Sanayama Elias Meghenna phongdokre. Haukiba October Tarada Imfalgi, Singmairong Kongang ani Karakta, Laiba Arke Devendragi, Imunda Thamba, Iron Godres Upudege, Sel Hudan Kibi, Nupi Ama, Lampel Police na Farba Matung, Tasgi Tarom Doi Fauba, Police Custody da Riman Loktakre. Kurumzari, IS News ki Manipuri Pau, Miang Tabiri Bupumna Makputaram Nokzari. COVID-19 dagi ngakthok na bakut toy na hambiyo, hand sanitizer siznabiyo, mask upiyo, pitaruke distance tambiyo, yarbe makay vaccine dosu na kapthok biyo, Jackson na pumna makiyay pabani. Hoksik mapung ay bapaw pizari. British ke mayokta thawna laina nupilal thengna kiba lamdam asigi ima singi numit thoramga mari lenana Chief Minister N Birena miyamda yay papawzel pirakle. Manipuri ki cheng mapalamda puthoki be yaroi haiduna kumja lesing ma chamapan kuntramapal gi December ki tang tarani thoida haukiba ima singi ihau adubu ning singduna sahi kuding gi oina state ki thakta thoram pangthoptuna ikai khumnaba utuna lakle asige nupi khunai na so lamdam asige social issues sing khakta natana arts and culture, sports, public administration, medicine amade entrepreneurship yauna hiram kayada chobathodang lauri. GEETARANI, Iscom, Iscom Mirabai Chanu, Pukrambam, Susila Chanu, Linthoi Chanambam Nachingba, Sanaroi Kayana, Malem the Lamdam Asibu, Masaktak Pagalena, Lamdam Asigi, Nupi Obi Singi, Tauna Lingzel Adu Uli Haina, Chief Minister Miam the Piba, Pauzel Aduna Makatarak Lay. Education Minister T.S. Basanta Kumar Singna December Tarani Thoi Nupi Lal Ningsing Numin Alakpada Lamdam Asigi Miam da Yai Papauzel Pirakle Mahaki Pauzelda Nupi Lal Ase Manipur ki Puari da Yamna Maru Oiba Iho Amani Hairaduna Minister na Masina Anauba Manipur Amagidamak Senmet Lon Amade Ras Nitida Awonba Amapurak Nabagi Maru Hunki Haire Malem Bumbada Manipur gi Nupi Singbu Makogi Hai Singba Khang Bakanba Tauna Laiba Amade Social, Economic, Political Loinana Cultural gi Thoram Singda Hakthengnana Saruk Yabagidamak Masak Khangle Makoigi Pidam Ningai Oiraba Tabakaya Pangthokle Iramdam Asikidamak Achuma Wayal Phanghanaba Hotnaramba Amadi Ing Sikpa State Ama Ohenaba Hotnaramba Manipur gi Ima Singe Khongul Li Nanaba Minister na Miyam gi Pukning Susing Silakle Ani Subanupi Lalda Saruk Yakibi Manipuri Nupi Singe Mafamda Ikai Kumnaba Ulasi Haina Education Minister na Makatana Pauzelakle Manipuri Chanura Laisai Maru Macha Laimana December Taranithoi Nupi Lal Ningsing Numida Lakpada Maraibang Mazatigidamak Tawaina Ponta Piduna Kumza Lising Machamapan Subnanipal Masong Lising Machamapan Kuntramapalda Loilam Lenga ki Mayokta Lepkibi Ima Iben Singima Famda Ikai Kumnaba Ulakle Isa Isagi Aningba Apamba Kara Pangnana Bohotnabada Apunbagi Wafam Mami Samlapagum Uriba Asi Aikogi Apunba Pangalna Namtaba Ngamgani Habasi Buarina Sakini Hainaso Serolamada Pauzelakle December Taranithoi Nupi Lal Numina Lakpada Amukogi Secretary Publicity Lastram Krishna Chandra Kumanna Lup Asigi Mahut Sinduna Manipurgi Miyamda Yaipa Pauzel Pirakle Nupilala Manipur Khakta da Tokiba Oirbasu Malem Sinmatungna Thoram Asi
Pangthok minafam thok libani, numit asina lakpaga iroinana, ngasigi kunaina oiriba, masak asi, punna yingminaduna, nainaba amade, laufam thokpa thaudang adu, laufam to ihana, serol amada makatana pungdorak le. Matam amada maning tamna, laijaramba, furup ngasidi, mitop kaya sangsilakpana ituk tuk tharaba, mapangal laitraba furup ama oirehana, aina thinkrabala lolov, UNLF ke hanagi chairman, RK Sanayama LS, Meghena, Fongdokre, Ofamasingasi, Apunba Korilolgi, Malemgi Lupki, Wakama title amadi Korilolgi, Lechan, Mana Sing Pibagi Tauram amangasi, Konunglam Paktalaiba, Lamyan Sanglen the Pangtokre, Tauramaduda. Wakama title ki mana asi ayi ba pukhrambam biren amadi koridol ki laisan manana ayi bi CHONGTHAM ongbi subadani da piduna ikai kumna ke taramadada RK Sanayamana chief guest president malemgi love W muchok maitaina president vice president Manipur Short Story Society India Lakipur Kasardagi KS Kanta writer and critic L Memona Gastop honor oiduna sarukyaki RK Sanayamana Makataraduna, Matamamata, Maitel Kurpasi, Masing Yamlam Labaso Hozikti, Minority Oire. Aigi Hinganaba, Honoringai, Lamdam Asigidama, Wakal Kanbangam, the Badona Tawibasi, Labak Tibani, Hauzik Lamdam Asida Oirekliba, Pivam Asidadi, Equipuna, Hinganaba, Amade, Sokat in Menabagi, Matam Oire, Tongan Wakalol Mayam, Punsinaduna, Miam the Kanaba Biba, Pazaba Wakalol, Putopa Matautai, Aiba Aibisina, Putokraba, Mana Funkraba Lyrixing Asi, Nainabatanatana, Lyrixing Asibu, in Kalakliba, Nahasing the Mataukaramna, Panning Hangadagi Haiba. Kanafam to ihake, dongi mirolgi damag, sangsilakpa, kongtang singda, aiba aibisingi, Zauroba Tagdan Kaya Yaurisu, Makatana Fondoki. Malayang Taka, Yohananga, Mother Way, literary works, Mototai. Tongan Bakalon Mayama, Mother Pazava, the Peramo in election, Mototai. Masipun was singing, I was singing my case of the Wakal, Kantaraga, Tonanabagi. Kongtham kalau berada quick lepasi yang kanava tunggu future macam ini hai bagi kalau kata Kongtham kau ini ada tamjari ni. Sahi asigi October tang tarada Imphal gi Chingmairong Khongnang ani karakta laiba RK Devendra gi imungda thamba Iron Godress upudege sel huran kibi nupi ama Lampel Police ki osi Khogendro Pangambam na luchingba team amade Lampel Women Police ki team anina ngarang ISBT gi mayoknaba Chingmairong dege fagat pangam khrei pharba nupi adudi Kangpokpi district ki Kangsup Ponlen village dege Kaisat Gangti gi loinabi sahi humpumatoi surabi hoinai Gangti Elias Nainai Kawi Haidi Mahagna RK Devendra gi imungdagi sel oina lupalak ama makai huran kibani mangondagi punna lupalak ahum phagat pangam kibaga loinana thasigi tarahum doi phawba police custody da remand lauthak shahidi ahong punggi wathok miyamgi wayel Haibanungi Oiba, Ofamda, Asi Kurai Ahongai, Tangzam Leka, Imphal East, Eastern Educational Club, Sida, Lehomi, Salai, Ahongpung, Togalov, Lay Renbi, Sinthalov, Amade, my zoning singlup Nasinduna, Miamgi Oiba, Mifamama Pangtokre, Mifamadugamadi Lena, CS Nandalala, President, Yelhomi, Salai, Ahongpung, Togalupna, Haikibada, Ahongpungasi, Taina the Gilerak Laba, Mafamamani, Taina Alamana, Latlamba, Lai Sing, Tizinduna, Makwigi Kubam, Tamba Haibasi, Equigi Taudangni, Matam Amada, Zauram Krava, Kurai, Ahongpungasi, Hositiamna, Bixen Cray, Ahongpungi Lamdam, Miamgi Lamni, Ahongpungi Watokasi, Lengakna, Tubamatam the Loisan Biu, Ahongpung the Lady Belai from the Natana, Lamdam Asada Lady Bar, Life from Lansing Asi, Historical Monument Oina, Lautoknaba, Wareb Lobu Haiki. Ngasigi may famatuda pandit oisangit tau pubasing amadi masak naiba miyoy kaya susaru yaki. Watok oiriba kurai ohong pungi tagdok atuba matamda
miyamna waroisin puraknaba honaminaba pandit loisang putra sanglen iningthau laisemba sanajawba amadi manipur lengakta hairiba wathok asi athuba matamda loisin binaba haijaba amadi manipur gi lesemlondagi hauna leraklaba laifam sing lengakna athubada ngak senbiduna thamhanba haina miyamna amat oina warep lauki hairi Myanmar gi Minthat town ga taina badalai ri ba Tengnopal district ke Moirangthel village bo lengakna stress center mo oina simgat pinana ba amade Moirangthel da lengakna police outpost sanana ba thaurang tawriba asisu athuba matamda hobina ba lengaki pukning singsilakle hiramasga mari leinana Tengnopal constituency da handak pangthoki ba general election da mirep okiba tike mosel fana Moirangthel gi khunja singa unabada Pangtokpa Pangmisinga Unaba Amada Mosel Fana Maring Furupna Kundaba Moirangthel Hairiba Kul Asi Mori Amadi Vehangumna Lalol Itiki Lamda Kwaidigi Mafam Saba Mafam Amani Kul Asiga Myanmarga Lam Khairiba Asi Taret Lokhaina Miyamna Khangnariba Turel Asini Hairiba Turel Asi Lanthok Laba Matung Myanmar ge Minthang Haina Khangnaba Maru Eba Town Asi Lairi Hariba Town Asida Fangba Potlam Sing Asi Namfalongdagi Hena Marang Kaina Fangi Maramasina Moirangthel Hariba Kul Asida Lengakna Transadarama Oina Semgatpa Kwaidagi Mafam Sai Loinana Kul Asidagi Myanmar de Satpada Taret Lokta Ising Marakta Gari Tauraga Saliba Asisu Thongama Sabiyu Amaramda Moirangthel da Lengakna Police Outpost Samasanaba Taurang Tauriba Dugi Matangda Mahakna Makataraduna Moirangthel da Lengakna Police Outpost Samasanaba Taurang Taurukpa Asi Yamna Maram Chai Outpost Asina Mapung Fana Sabo Oiduna Mathau Torokpada Moirangthel area da Ain Kaina Mitop Sangba Amadi Drug Lalon Basing Thing Bayauna Hiram Kayada Kana Pibangamgani Maru Oina Moirangthel area da Matam Kharaki Mamangda Myanmar na Lam Khopsil Lambagi Thokiba Wathoksing Adusu Soidana Control Tobangamgani Maramasina Lengangna Tuba Matamda Hariba Police Outpost Asi Saba Hauduna Lucinda Bohanabiyu Haiki Moirangthel Police Outpost ni kumsi anauba oina sarkarna decision laroktuna hangdokpa border area da kai law and order tackle tawba yanamba haidana masigi pandam gi makhada Manipur sarkarna hangdokjaba adugumba police outpost ni masigi damakta Manipur sarkar bu yam thagatsari border area adagi remote area sida law and order gi situation maru oina khoigi drug trafficking smuggling illegal trade masimayam ama adana masigumba khongthang lokhalli base sarkar gi achumba khongthang ni people friendly oiba adagi mayam gi interest ta lokhatpa khongthang ni haina masi ai sarkar busu yam thagatpegi wahai si thamjaningi December ke tang tarani thoida Hozai da United Manipuri Association Assam Oma Handloom Committee Hozai District amade Manipuri Women Association Manipuri Nupi Love Assam Hozai anina kusamnaduna Hozai gi Manipuri Sahitya Parisat ke sanglenda pangthokadaba marfu humdoi suba Nupi Lal Ningsing Thoramga mari lenana ngasi ayu pung 8 taba matamdagi hauraga Assam gi Hozai District ki manungsana laiba Natun Bazar da laiba Britigandrajit ki mitamda lairiba mafam amade Hozai Ibudau Kori Fabage Lifeham Sengdokre Sengdokpagi Thorum Aduda Poirei Lemerol Mera Paibi Apunma Manipur ki President Longdan Memchobi Amawavagi President Yumkhaibam Kunjarani Amadi Amukogi Vice President Koizam Helen Charuk Yaki Thorum Aduga Mari Lenana Seafood Laiba Britigandrajit ki mitamge Akoibada Uchara Singh Thabagaloinana Hozai Rajbari Archaeologist Site ke Akoibada Uchara Singh Su Thaki Seapurge Community Hall da Manipur ki Lagliba Amoko Amade MSF ke Miyoi Singa Mafam Adugi Miyoi Singa Unaduna Makhoi ki Awanungai Kayagi Maramdasu Wari Sanaki Lamdamasida plastic ki zone free ohenba amadi akogi pollution kudi moda koi sherana ba lona na koi lulana hayingi doctor koi athobi imasing adubu akoni nisong loina hariba tim mari sina lona na hoja de legiri ba isina maru ma fa isiasan mayam tuna thoba bir tikidiji station makong asi hana koi hoji ayo sengba hau jabani lona na masi loiba ga koi igoinu kaithel amadi ipudo kori phabagi jaga amadi kaithel lai mini sengba makong khardasu akoi satkani lona Hozai gi Gobindapur da laiba Seram Ningol Pisak Masagi Yumda Hozai All Manipur Women's Voluntary Association Amawabagi Office Hangdopagi Mifamama Nasi Pangtokre Mifamaduda Poire Lemerol Mera Paibi Apunma Manipur ki President
Ima L. Memsobi, All Manipur Women's Voluntary Association Amawavagi Head Office ki President Y. Kunjarani Yauna, Maru Ibamiyo Kaya Saru Yaki. Nasigi mifamna kupna kanaraba matungda hozai Amawava branch lising ani kunithoy degi kunmanga fawbagi thaupugadaba singsu khanki. Cook Amasung helper singi sakthong hengalo haba demanda Cook Association Zone 3 Thobal District na All Manipur Midday Meal Workers Union Thobal District ki midyang makada sinduna ngasi Thobal atokpam na leba DC Thobal gi get mamangda wakat mi famduna kholaw kaya lauduna khongjang sangsin kre Cook Amasung helper singi honorarium hengatlo state cashier hengat anaba budget tahapu sahida thatarani thogi honorarium PU Thada lupalising kunmari PU social security PU amadi midday meal workers singbu regularized tobiu haina thaba placard sing susinaki Thobal zone gi secretary Lystrom Latarina haikibada hauze cook amadi helper sing the piriba kusumal asi matamga chanadre kusumal asi hengat PU sahida thatarani thogi kusumal PBU social security lehen BU cook amadi helper sing regularized tobiu Thada pension lupa lising teruk PPU haiba wafam so pongdoki. Buat pahai tare maramadu na koi kujuman hingalan biu tolong hingalan biu adu koi apun bi koi on Manipur na sakchilang liba khomjang ase koi gi tolong hingat pagi matang dani sam koi engagement haine le ramba se regular ta han biu haiba wafam ji mai myam thamjage kukching ji gi kujuman ji ga hauji hauji Hangjari bagoi tham del palising ama phangbache jam nonga jate marmaduna tolo bache kitang hapkat biu loina na go ise sarkar na su ai gi state ki wai basu khara happy raga chen ai gi tolo ji hengal han biu habo All Ziribam Cook Association AJCN Sindunga si Ziribam gi mayon oriba Babu Paradaleba Congress Baban Mamangda wakat mi from Zatakre Cook Amasung helper singi honorarium hengatlo state cashier hengatnaba budget tahapiu Zahida Thatarani togi honorarium PU Thada lupali singkurmari PU social security PU amade midday meal workers singbo regularized tobiu haiba placard sing siznaduna pangthokiba wakat mi from aduda saruk yakibi AJC agi president Longjam Sentherani Taliba Dabi Singasi Atubada PPU Haina State Lenga Kipukning Singsilak Lay. Midday meal se 2005 dagi hawdok sabani akhoi gi honorarium se lupa changa dagi hawi do khoina demand tawjabadagi haijabadagi lupa lising amadi yaure adu bo khoi Manipur sarkar na su hakat pagi mong se kaya ude singama na family puba ya dabani na paisa se hengat na bagi matang dani je khoi mayam tawraga aminari ba se India sarkar rom da su akhoi na haijari Manipur sarkar da su haijari lising amana dia imung manung salaiba amadi isa isu gi matang da jengthan ba ngambana tabane khoi gi sarkar na jengthan biu haiba se mayam da ina kokno na haijari Jiribamgi Sorok Atingbi Hilghata Manipur Western Gate Labor Welfare Union Office Hangdopogi Thorum Amangasi Pangtokre Thorumaduda Manipur Building and Other Construction Workers Welfare Board ki Chairman K. Sarat Kumar the Manipur Western Gate Labor Welfare Union ki President L. Santazit Amade Deputy Labor Commissioner Peter Salam Subdivisional Police Officer Jiribam Takalambam Inabi Saruk Yaki Tharumgi Chief Guest Okiba Manipur Building and Other Construction Workers Welfare Board ki Chairman K. Sarat Kumar na ribbon kaktuna officer se hangdoki tungda Sarat Kumar na labor kasu yantoki Kanglai Park Manipur da Bengal Eastern Frontier Regulation 1873 chanaba haukiba chahi ahum mapung pharak page ningsing thoram ama akom lup Kanglai Park ki office lamphel da lup Nepal na sinduna ngasi pangthok rehana ILP demand committee Kanglai Park Manipur ge publicity section na thadorakpa serol amana khangalakle ILP demand committee Kanglai Park Manipur na kumja lising machamapan marfudra taret ki November 3 Nepal lagi hauna Manipur da Indian Constitution ki chaingak ama phangnanaba social awareness seminar meeting kaya pangthoktuna lakhi Yumlon naba Nagaland Arunachal Pradesh amasung Mizoram State na Bengal Eastern Frontier Regulation 1873 gi makhada Constitution gi safeguard leiraga sothaduna leiraba aduga
Missingda micro minority taraba state asigi indigenous community sing protection amasung safeguard leitabadagi mitop singna Manipur gi apunba masingi chamatara humdoi yausilakpa asina maram oiduna tangai phadana ILP movement ki khongjang sangsin ba hokibani haina serula sinema khatana phongdorakle Manipur da hokhiba pung kunmari da mioi amata covid positive oiba thengna khidrei active case masing amada hantakhrei COVID command control room dagi thadorokpa report ki matung ina laisat asidagi mioi amata naba fakatpa thengna khide phagalakpagi changzada marfudrani paldas mik mari tarukta lengdana leire Manipur da ngasi phawbada punamio lak tara taruk lising hum doi satra tara mapal covid test tokhibagi manungda covid positive oikhiba mioi puna lakamale sing kuntra mapan chamapan kun sukre laisat asina maram oiraga mioi leitaba yaukide amadi lamdam asida laisat asina maram oiraga laikidaba apun memi gi masinga lising ani chamani phuma pandaleire Haukiba pung kunmari da India da nauna mioi chama humbudra humdoi covid positive oire lena asana maram oiraga mioi mari lekhidrei phagalapagi changchada marfudra nipal 10 mik nipan sino oire apunba confirm case koti mari lak nifutaruk lising humbudra mari chanipan kunithoi yokre active case na lising ohum samapan tara humdoi da hantharak lei lena asana maram oiraga lekhidaba migi masingna lak manga lising kuntra chatruk Yankhani palni Laina asidagi naba fagalaktuna discharge tokhiba migi masingna koti mari lakni fumathoi lising ni fusani yankhai mathoi ni Laina asidagi ngakthokna ba vaccine kapthokraba punma migi masingna koti sani tarama palak marfutra taruk hen khrei malimgi oina covid laisatna khwaidagi hena sohalla balebak singi manungda USA na ahanba India na anisuba amade France na ahum suba delaide Awanongpok state ki oina Assam na ahanba Mizoram na anisuba amade Manipur na ahum suba delaide Saukhatpa Manipur Wattapadaba ama oinapkidamak Manipur ki Assembly Constituency Humpumak Model Assembly Constituency ahenaba Manipur lengakna akhanaba thoksil thaurang paikhatkadabani haina Manipur People's Democratic Front ki Secretary Sapam Samungau nangasi Manipur Press Club ta paumisinga unabada phongdokhrei mahakna makataraduna hojik sathariba lengaki Sasan mong asida asumak zathaduna leirabadi kaidawnungda chawkhat lambida lakpang hamloi Rajasthan gi district amagi missing ne hena yamba Manipur model state ama ohenba habasi araiba thabak amani karigumba constituency singasi model constituency oirabadi wathok lanthok leiraroi chawkhat palamdam ama haibadu oigani masi Manipur gi kendra humphugi MLA singna khangma mathau tai Manipur na model state ama oiraklaba matamda India mapangal kanbalebak amasu oigadoribani phongdoki United Committee Manipur UCM na Moirangi Khudekpi Mamanglaikai Mantopta UCM Moirang Unit ngasi hangdokre Tharmasida Lesombam Basanta Pradhan Tronglaubi Tera Kongsang BJP Joy Chandra Konthauzam President UCM Sanahanbi Hanagi Zilla Parisad 7 Ngankalawaina Maru Oiba Mithung Sing Oina Saruk Yaki Taromaduda UCM gi Secretary Organization na nungi oiba warol piraduna haikibada UCM na unit mayam ama sembagi maramdi UCM head office Imphal la lerabasu Manipur gi maru oiba mafam singda member mayam ama semkalibasi lebaki oiba achauba issue kayada punna thengnaba ngamnabani masina integrity purakpa ngamgani haiki President gi warol piraduna UCM gi President Joy Chandra Konthauzam na haikibada United Committee Manipur UCM haibagi matangda chandokna miyamna nahongnana khanganki ngasi moirangda UCM gi unit ama hangliba asigi maramdi ekhoi nungsi sanana legadabani Manipur gi apunbagi saktam kahenba yade ekhoi pangal kandaba yade ekhoi gi economy pahandaba yade ekhoi amatta oina pusinduna legadabani habasi UCM gi pandamne karigumba India government amade lalalop amaga sanariba santi gi wari asida Manipur gi interest sokani hainabadi UCM gi head office na lauthorak pathaba khudimak unit singna sinarakpa mathau tai adubo mathau sing adu pangthokadabani aduga moirangda unit ama leiragadi moirangda thokliba thodok wathok sing sungsoi soidana waroisan purakani haiki ngasi semki ba UCM moirang unit dugi chairman oina laisangbam manglem vice chairman ningthauzam jadumani amade farenbam nipamacha general secretary oina Ayub Khan sangom sumbam
Organization Secretary oina Konjengbam Gautam, Finance Secretary oina Thongbam Ovendro, Women Affairs Secretary oina Haubijam Subita, Publicity Secretary Toijam Nawa Masung Joint Secretary oina Konjengbam Borbanina Nauna Thaupuragani Haidi. Lamdamasida leriba culture ga matrina lup kayana pullaga semkiba Manipur Culture Council lengkiba sahi ama mapung pharakpaga iroinana ahanba mapopomon thoram pangthokre konung mamangda leba iboyana sumanglila sanglenda pangthokiba thoram adada saruk yakiba council asgi president ke Radha Kumarna council asi athuba matamda cooperative societies ki makhada register tawna bahotnari council asina register hack tawbaga state ki thakta cultural ga mari leina ba yaifa thorang kaya baikhatna culture ga mari leina ba loop sing bunsin na ba hotnagani bunsin duna hotnagani culture na lamdamasi malemda masak takpana ahalaman singna zatharamba waram sing ngakna satna ba council asina hotnakigani haina phongdoki ngasigi tharamadu da national award warepana ba su saru yaki registration eki makhada tawasi anaki week sida thoidam ki oirane khali at least within this week madu oraga de khoina han chathagi activity meangi ga si mukhara hena phong ka state level convention ka pangthoki madu ki paper ga torak pasing du pathor kani adu khoi activity meam si one by one step up torani adu khoi cultural activities si kai kai tawba ba adu cultural organization le meam si coordination torak kamaina puthora aga khara hena positive mai kai rom da convention si hena lepna raga mathang chatharak na baina kan sem sari Sahi Kudingi, December gi Anisuba, Tangja Nimita, Pangtokpagom, Vafimai, Lai Baptist Women's Society na, Sinduna, Sit Counting Day, Tauram Pangtokre, Senapati District Manung Sanaleba, Kul Asida Pangtokpa Tauramasida, Kulgi, Yumtong Kudinga, Putokpa, Mahimarong Sing, Kaigat Naba, Amadi, Kwaidikiyamna, Mahimarong Amadi, Manama Sing, Putokpa Imung Aduda, Mana Piduna Ikai Kumnaki, Women's Society Asina, Haribanimit Asida, Kaijin Naba, Manama Sing Amadi, Mahimarong Singdagi, Lupalak, and Nigi Senpam, Tasin Mangamki Heidi. Lai Haidibakul Asida Taba, Mahimarong Amadi, Manama Sing Singasi, Chemical Fertilizer Yaudaba, Potok Obana, Manipulangaki Agriculture Department, Potok Henganaba, Marilinaba Department, Kipuning Sing Silakli, Women's Society Asina, Haidiba Potok Sing Asi, Hengata Labadi, Kul Asigita Natana, Lamdam Asiki Oinasu Sen Londa, Sakat Bangamani Heidi. Pangtoki Batarum Aduda, Agriculture Department ki B. Komau, LS Level Jams, Elosi Mau, Amadi, I Sani Karsina Singba, Saru Yakibakalina, Lomi Karagi Lopamsu, Yangsen Ki Heidi. Ngasi Department of Sociology, Naurem Pirahari College, Kundrakpamna, National Book Trust, India, NBT Kusamnaduna, College Sigi Smart Class Holder, Indian Language Day 2022, Palanthoram Pangtokre, Tormasigamari Lenana, Mahiru Singi Oiba Storytelling, Essay Competition Namadi, Tongan Ba, India Lolda, Interaction Program su Pangtoki, Essay Competition da, Mokok Matang Taraba Mahiru Sing da Pricing, Yantoki. L. Ivohal, Chairman Governing Body, NB College, Usam Design Secretary, Governing Body, NB College, Dr. I. Kunjapati, Principal in Charge, NB College, Amadi Lastrom Sarzo, Marketing Executive, North Eastern Region, NBT, Amadi, Saknai Rabamio Kayana, Thormadu de Saruk Yaki. Manipuri Imalol Amadi, Yek, Yotkanabahona Bada, Achoba Thaudang, Yaramba Lake Kidrabalu Chingba, Singsubam Akaba, Mitay Lake Kidaba, Numit December Gitang, Kuntramato Asibo, Lengakna, half holiday or in a Lautopio Haina, Wakalon Manaba, Apunba, Wamagi President, Moirang Tem, now Kombana Nasi, Manipur Press Club the Pangtokpa, Paumisinga Unava, Mother Fondo Kre, Mahakna Hai, Lamdam Asiki Lol, Mayek, Inat, Furup Kanglup Kudingmak, Ikai Kumnaduna, Amato Oina, Punsin Bada, Achoba Thaudang Loramba, Singsubam Akabana, Honajaramba Sing, Mahayale, Manipura Matam Kayadagi Mangla Drami Pairuraba, Mitay Mayak, Asibukumzali Sing Anitarukagi Class 1, the Bengali Mayak, Tambagi Mahota, Silakliba, Adunanga City, MA Faba, Maitay Mayak Tamlay, Pumnamag, Mahakna, Lamzing Duna, Hotna Pirambani, Mahakna Makataraduna, Singsubam Akaba, Mitayna Laki Dabagi, Tarataruk Subakumon, Tauramasi, Lusingba Asigi Mitam Kiliba, Mahaki Aroiba, Yatapam Oiriba, Wakada, Ayuk Dahikal Ekatam Lava Matung, All Assembly Rota, Holda, Ningtho Sanazaba Sembana, Saru Yaduna, Mapung in a Tauram, Pangtoktuna, Atoba Asigi Matang the Kananagani, Tauromasida, Lamdam Asigimian, Saru Yabiu, Numit Asita Kanagumba, Amatana Ban Blocket Tauduna, a thing may be vegan or high.
Irabot hai bab yang bising irabot man honam baduga legi draba laiograba jakam honam baduga tejona kenya derbara musung wata brand kaje amana politically krasanjan dibani ajale politically angin thana singam dergasu mahang honam base tingni tami khudimaki yamna kenya batham da honam mani usagi leron sabin mita puru kam khudimana lason solaga baki leron sabin lorana mahang hai yoy bagi nusina ba hadisi jebenda yarwa sakum ding nusina kada bani hadana mahaki munda andam sida leba malen leba mi khudimma mahaki mungi sakum da sa minarga sa sa minna adu butu ba kolon semba adu butu semba amani habse asi koi khanja hoi Kuki cinema safong laki becahi kuntramanga mapung farak paga iroinana ahan ba kuki film Fair Award 2022 lantok shrei mami kumai ki lamda chakwat laba lebak singi thak yoba ngamnanaba punna hotneminebagi matam yawe haina Textiles Commerce and Industry Minister Nemsa Kipgena phongdokhrei Surachanpur district manungsana tuibong multipurpose polda pangthoki betharomadada Minister Nemsa Kipgena kumjali singama chamapan marfutareta lengkhatki bakuki filmna ngasigi thak asi yawnana bhotnabada saknairaba artist singna lauramba thaudang asigi hogalakliba naha singna kaufum thokte kumjali singama chamapan marfutaret ki mamangda kuki lolgi oina film amadi theater play leramdabana ngasigi thak asi yawnana bhotnabada achauba singnaba amadi oidabanate Mami kumaina kunai asida piriba kanabasing asi khangminaduna tangai phadana phampak asi amukka hena sakhanana ba hotnabagi tangai phadaba lei haiki mahakna makataraduna kumai sing asigi matengna kunai amabu achumba afaba lambida purakpada chauna mateng oibana lam asibu yokhatpa haiba asi ekoi pumnamaki tawdraba yadraba thaudangni haiba wakhalol chenminasi Nauna cinema gi lamda khongda rakliba ngasidi kuki cinema asi awangba thak amada kakhat pangam nakliba asi kuki film development association kufida gi chawraba khudol ni haina mahakna makata ki Filmfare Award adugi manungsana kuki cinema bo hodok lamba laikhidraba saknairaba artist ngi mafamda awaba phongdokpa laikhidrabagi imuk manungta kaikhumnaba utpa amadi veteran artist yauna nauna lam asida khongdarakpa artist singda mana lanthokduna ikaikhumnaba utki Thoromaduda Cycle MLA Kim Nyo Hang Sing Kuki NPK President CS Azang Khongsai Film Forum Manipuri Chairman L Suzakanta Yauna Kuki Furup ki tongan ba civil organization singilu chingba saknairaba Manipuri film gi artist Kaiku Gokul amadi Kuki cinema gi saknairaba artist kayana saru yaki Hausi pawgi marak thana tenba break matang lauzari Electric laktabana maram oiduna asabe ising phanglar hybrid nungsa thiningai leitraba Firmson solar water heater contact number 9862669522 aikhoigi address Hairanggoidong Nithamcha Karong Imphal West Breaking the Taram Noxari, Makataba Pauda, Himachal Pradesh ki Congress Lusingba Amadi, Maridakhana MLA Oikraba, Sukhwinder Singh, Suknongasi, State Education Minister Oina Wasak Lokre, Governor Rajendra Biswanath, Arlekarna, Mahakpo Office Paiba Masung Aron Mangakpagi, Wasak Lohanki, Mukesh Agnihotrina, Deputy Minister Oina Wasak Lokre. Wasak Lobagi Taramasing, Asinung Tilpung Ama Makai Taba Matamda, Pangtoki, Cabinet Expansion Gi, Tabak, Kona Pakatkani Heidi. Nauna Chief Minister Oiraba Sukhwinder Singh Sukhuna ngarang angan bada Governor Rajendra Biswanath Arlekarga Raj Bhavanda unaduna anobalengak semnanaba claim tokibani wasak lobagi tharom aduda Congress President Mallikarjun Kharge Party Lu Singba Rahul Gandhi AICC General Secretary Priyanka Gandhi State Party President Pratibha Singh Chhattisgarh Chief Minister Bhupesh Baghel Rajasthan Chief Minister Sogelot Sachin Pilot amadi atai Senior Congress Lu Singba Singh saru yaki Hoji sanabagi paw mo pizari Ngasigi sanabagi pauda FIFA World Cup 2022 da France na England bu panjil ani amada maiti be piduna semi final changkhrei ngarang Qatar ge Ibad Stadium da sanakiba mari suba amadi aroiba quarter final match ki minute 38 janma matamda France ki Argentina ahan ba goal sanki
इंग्लैंड की कैप्टन हैरी कैन मैच के मिनट यांखै मरी चप्पा मतमदा गोल अमा चंदुना गोल मसिंग मानन लाइखी अदुबो फ्रांस की सनर ओलिवर गेटना मैच की मिनट हुबुद्रानी पाल चप्पा मतमदा गोल अमगा चंसिंदुना इंग्लैंड बो पांजल अनि अमदा माइथिबा पिखी ngarang sanakiba atopa quarter final match amada Morocco na Portugal bo panjal ama sinoda maithiba piduna World Cup ta semi final changmangamba ahanba Africa ge lebak oikrei Morocco ge Youssef Naisrina match ke minute nifuni thoi sappa matamda goal ama chankibani all time leading soccer Cristiano Ronaldo na Portugal team ge substitute oina sanaba yaukhi lakli be sagol sen nimit ke nimyung ba pong tarani thoi makhai tapa matamda walid regular guina luchingba Moroccan team na semi final match ta France ka lamba tong naragani yumsa ka sinimita nimiyung ba pung tarani thoi makhai taba matamdana semi final da hanana changkraba Croatia amadi Argentina na lamba tong nagani NSPC Limited Loktak Power Station ge sponsorship makhada All Moirang Football Association na sinduna tim tarukna group anida saruk yaraga ngarang dagi hauduna esni lemani ngang khalampak sports complex ta zatharakli ba Loktak trophy gi ngasi sanaki ba match ta SSU singjamai amadi class ha kaino goal amamam sanaduna draw sakre match asida class ha kaino gi amata ngaira ba goal na match ki minute ni fini thoi satpada S dhana sandrana sanki SSU singjamai gi amata ngaira ba goal na match ki minute humbudrani pal satpada Govindas na sanki hayang Sagolban United amadi MPSC Manipur Police na sanaragani Manipur Kang Association Sinduna Team Kunna Group Tarukta Saru Yaraga Ibudau Pangalba Kangsang Kuntrak Pomda Hokiba September Anidaki Horaga Zatharak Kiba Humpumanga Suba Sar Surachan Singh CSI CBA Memorial Lekam Knockout Kang Tournament Ke match sing asiloisin krei tournament asigi nasi sanakiba final match ta class sa kainongna KKCO ke samtong bupanjal kuntrama toitara Nepal da maithiba piramduna winner trophy funky sanakiba final match asida best sakfaigi mana class sagi A open amadi L maimuna funky best lamthagi manana class sagi W premjit funky tournament asigi best player gi manana class sagi A open amadi W premjit funky sahi asigi oina winner oi kharaba klasa kainobuda selgi mana amadi trophy pidina ikai khumnaki rana of takraba KKCO ka samthong da selgi mana amadi trophy pidina ikai khumnaba utki All India Football Federation gi miyang makhada team tarama thoina saruk yaraga home and away basis ta November tarani thoidagi hauduna satharakli ba Hero I-League ke asi Kumalampak Sports Complex ki main stadium da Manipur ki team ani Neroka FC amadi Trau FC na sanakiba match ta Trau FC na goal ani amada Neroka FC bo maithiba pikhrei match asi mai pakraba Trau FC ki goal ani adu Gerson amadi Godfrey na match ki minute Nifutaret amadi marfudra satpada mathang sitna sanki Neroka FC ge amata ngairaba goal na tangbana match ki minute kun satpada sanki Imphal East District ke manungda cricket masanabu hena zakhatnana mangase Imphal East District Cricket Association semkhrei association asi sem nanaba mamon kampu makalakai de leba yumnam phulendro gi yumda pangthokiba chamlaba thoram amaga loinana association asi semki loinana sahi ahum association asi gi thabak tawnanaba miho singso khanki District Cricket Association asi gi sahi ahum gi thabak thoram punanaba khallaba singdi president da ESU wangkhaidagi RK Korkisor Vice President da TCMDC dagi KSBZ Secretary da Blue Hawk dagi W Munindro Treasurer da KCC dagi K Kiran Kanta amadi Joint Secretary da KSGO dagi Ramesh Ahmed ni hairi
All Manipur Football Association Sinduna Hokibo August Taranipal the Gitim Tariat Nasaru Yaraga Lamlong Tongkong Artificial Turf Ground Zataragliba A Santa Mite Memorial Tarahum de Subha Senior Women Football League for IWL qualifying Ngasi Sanakiba match Amada Kripsa Naurem Tongna YWC Tambal Kongbogol Anisino the Mighty Baby Cray Atopa match Amadana YWC Langtabalna ICSA Iringbamugol Nipal Anida Mighty Baby Cray Satharagli Balik Asigi Hayang Ayupung Taramatu Minute Nifo Mangat Pada YWC Tambal Kong Amadi MPSC Manipur Police na Sanaragani Nungtil Fungani Minute Mangat Padana YWC Lang Tabal Amadi UPSA Pukauna Sanaragani Manipur Veteran Cricket Association Sindana Asi Luker Ground Team Tarukna Group Anida Saruk Yaraga Taramapal Suba Manipur Veteran Cricket Tournament Haudokre Tournament Sekdopagi Taramda Manipur State Planning Authority Chairman Sorokhaibam Razen MBCA President and Indrajit MBCA Patron C.S. Saba MBCA Vice President Abirendra MNCA General Manager T.S. Tomina Athoiba Mithungnan Sing Oina Saruk Yaki Tournament Asi Haudopagi Match Sanakibeda YWC Langtabalna YUCC Kwakatelbo Wikataret Amaiti Bepikre Match Asida YUCC na toss ngamduna ahanba innings bat pikibeda innings ki apibo over kuntragi manung over Taramapalga ball anida wicket loina magturagadan humudrani pal lobangamki match asige anisuba innings ta YWC Langtabalna bat Paikibada innings ki apibo over ki manung over tarataruk ball marida wicket ahum turagadan humudrama pallauduna match asimai paki match asimai pakraba YWC Langtabalgi all-rounder El Samanandana Man of the Match ki title lauki hayang tournament asigi anisuba match ki oina YPHU amadi YCC na sanaragani Hozulu silakpada maru iba pau amuk Nipi kunay nasu langdam asigi social issues sing kaktanatana arts and culture, sports, public administration, medicine amade entrepreneurship yauna atay hiram kayada achoba tawdang lauri haina Chief Minister Nongthama Birena hairi Marfu humdorak suba nupila lingsing numit lising ani kunitoy na lakpada lising basing amade organization kayana Manipur ki miyam daya papausel pirakle Matamamada maning tam na lezaramba furut ngasidi mitop kaya sang silapana ituk tuk tharaba mapangal laitraba furup ama oire hana aina tinkrabala lalop UNLF ki hanagi chairman RK Sanayama LS Megana Fongdokshri amadi Hokibo October Tarada Imphal ki Chingmairong Khongnangani karaktalaiba RK Devendra ki imungdala thamba Iron Godress upudagi sel huran kibinupi ama Lampel Police na pharba matung thasigi tarawm doi fawba Police custody da remand laukthakshre Nasi yo di IS News na pizaba Manipuri pau matang asada loisanjari mityang tabiri papumna makpo amuka na kurumjari